lamdam asigi puwari ga sagonaduna laklaba ningol chakobagi thorong ngasi lamdam asida paksana pangthoknari sahi khudingi leptana satharakpagum ngasisu Indigenous Minority Socio-Cultural Organization Manipur amasung United People's Front UPF na sinduna lamdam asigi singtamgi ningol singbu iboyay masumang nila sanglenda sakokre Relief Center for the Welfare of Differently Able Persons Manipur na sinduna tarelak suba ningol khudol haina mingthonba miga mimanadrba ningol singbu sakopagi thorong ngasi Kongoda leiba Standard College ki auditorium da pangthokre All Manipur Ethnical Socio-Cultural Organization MSCO na sinduna lisang sitna satharakpa kuntarelak suba aikhoigi ise isel singbu ningsingba numit haina mingthonduna chingmi tammi furup khudimaki ningol chakopagi thorong ngasi lamlai da leiba Bright Career Academy da pangthokre Hianggai gi nini panba ningol chakopagi thorom All Manipur Students Union MSU na sinduna DM College campus da leiba loop asigi mayai loising da pangthokre Sahi khudingi Fisheries Department Government of Manipur na sinduna pangthoktuna lakpa nga mela sahi asigi Department na sinduna DM College of Arts Ground da pangthokre Kokomi gi lising makhada ngasisu mafom kayada miyamna naga santi gi warina lamdam asigi apun bagi saktam da kaihan bayaroi haiduna miyamna khongjang changsilli Manipur gi naga taba mafam singda ngarang numidang naga santi gi wari gi waroshin purakna bagi damak maira katuna mapugi mafam da thongni jakre Nambol laiton jamda miyoi amage asi bahaksang taduna leiramle asi bahaksang adugi sapsaba masak maming khangdre Thajaba yaba paw amana naga santi gi wari baikai animakta hojik phawgi oina yanaba porakpa ngamdabana waroshin porakpagi matamasi tha ahumrom yaithoklaba yai hairi Juri banggi kamranga da leiba khusoi thupta ising isauna mayum makai isingna thumjin khibadagi relief camp ta leiriba miyoi singda ngasi jiri banggi pawna phonggi pawmi atom lukhoina selgi mateng pikre